Indian Security Force the Myanmar the Thokliba Charang Nabasida Yausin Bagalonina, Namkai the Santi Tamna Hotna with the town upon Bapi de haina, Manipur gi, Kamjongi, Myanmar gi, Namkaiga, Diana Lady Khunja singna, Nunang Fongdorakli, Kamjong District gi, Zingso Fai, Joro Hadibakulasi, Indio Myanmar border pillar number 93, 94, 95, Kimanak the Labani, Yum Kundra Mangagalonina Mio Jamagataranipan Kakleba, K Asang Kulin as the Hadibakulasina, International border pillar number 92, Aduga Wangli Amasung Namli Hadibakulasina, International border pillar number 89, 90, Amasung 91 Gi Manaknak the Labani, Khunja singna Fongdoropagimatugina, Indo Myanmar border, Lansilaktuna Manipur Kamjong district, Myanmar refugee. Junction Laktuna Labagi Matakta, Masing Yamlaba, Indian Security Force Singsu Laktuna Namkai Saruk the Lady Bakul Singda, Akiba Pok Handuna Santi to guide Miamgi Punsi, Netana Labangam Drihari, Okrul Times report of Gimatuk Ina K Asang Kulin, Aze Kulasidaki S. Hungyoko Khunja Amana. Fongdora Kibada, Mafamasida, Numit Kuding Myanmar Rom, Bom Kaya Pokai Bagi Makoltai, Amarumda Kulasiki Mafam Singda Ngam Kaingakna, Nakna Yamlaba, Indian Security Force Sing Laktuna, Laisili Haki, Namli Kulgi Headman, El Cutting the Fongdora Kibada, Khunja Singna. Paudam Lakpagi Matung Inna Assam Rifles Samsung Para Regiment na Myanmar Thugliba Lana Sida Yausili Indian Security Force na drone Fawa Siznaduna Myanmar Gingam Kaida Boom Kaya Tadari drone Sing Paiba Adu Aikoina Mayek Sing na Uba Pangi. Asigumba Tawong Asi Khunja Sing na Pamde Kulgi Khunja Sing gi Sapaba Haibasi Aihaki Taudang ni Haiki Wangli Kulgi Headman na Fongdora Kibada Media gi Wari Sanabada Krulasida Assam Rifles Laisiliba na Khunja amatta Santi Oina Leiba Ngamdre Amadi Nong Magi Sintha Pangba Ngamdre Numit Kudinki Henkat Nakliba Lan Missing Asina Nupi Angang da Akiba Pokali Haiki Numit Kudingi Jarakna Truck Kun Manga Poche Amadi Mi Puraga Ngamkaigi Sarukta 1000 Ki Atubo Taudorakpa Matamdadi Mioi Mari Manga Damak Tonglaga Ihang Hang Tokli Tawong asi karino haiba mi baiba pokle masidanatana khulgimi amasung sasan sing mangkibagi nga mangkibadagi jingda thiba changbada lanmi sing leiramki makhoigi awaba ayaba yaudana karigi lakpanu haina fawba hanglakki haki e rungsung kauba khunja amana hai Kuki singna Myanmar amsung Manipur da lan soknari adubo Awat apa amadi khudong chadaba amatta yaudana asukuina lan soknarakliba asigi marum da kanana mateng panglibano haiba sinni amarom da refugee kaya Kamjong district ki mafam kaya da lepalaitina jangshilakli masina hanadagi Khunja singgi masingdagi hengatlaktuna akiba ama oire hari